생라바이기 타모이 하이기네 생라바는 기타모이 따로 우로 강로 낭수 렙레 아이디 눅시 자레 레이게 눅시 낭기 아이나 잉로 칼로 아이세 낭기 벤제레 낭기 나토 우제레 눅시 미노 탐라게 낭세 땅기 힝라게 이수낭 타기 Nenek thulan ni ye. Kira hai no. Kira ke loi kira ke. Ado lam hin badia de ko. Mama papa na hai bin ke do bani. Matam chana la lekpa ke do bani ko. Hoi le ke hai de na. Pare pare pupu pa hai lo pupu da. Jimmy bazi. Handak lai ba sabo sin soi de na ma ki मैं सिर्फ 3 घंटा आपसे मांग रहा हूं। इस 3 घंटे के अंदर मैं आपको एडवांस एक्सेल के फॉर्मूलाज के साथ एआई और चैट जीपीटी हैंड्स ऑन प्रैक्टिस के साथ सिखा दूंगा। तो एक हाई पेइंग सैलरी के लिए एक बहुत बड़े प्रमोशन नंगना ऑल इंडिया रेडियो की प्रोग्राम एग्जीक्यूटिव है ना यूपीएससी ने थबक खले ताबदा
ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯜ ꯑꯃ ꯇꯝꯕ ꯂꯥꯛꯆꯕꯅꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯥꯎ ꯂꯧꯅꯕꯅꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯈꯟꯕꯅꯤꯅ ꯑꯩꯒꯤ ꯄꯣꯁꯇꯤꯡꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯏꯝꯐꯥꯜꯗ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯣ ꯍꯦꯟꯖꯨꯒꯤꯗꯤ ꯀꯝꯗꯧꯔꯒꯦ ꯑꯩꯒꯤꯗꯤ ꯃꯃꯥꯡ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ MPSCꯒꯤ MPSꯀꯤ ꯄ꯭ꯔꯤꯂꯤꯝꯗꯤ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏ ꯀꯣꯔꯠꯅ ꯑꯃꯨꯛ ꯀꯦꯁ ꯂꯥꯛꯄꯗꯒꯤ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯦꯁꯀ ꯀꯔꯞꯁꯟꯒꯅ ꯅꯍꯥ ꯑꯣꯏꯕꯁꯤꯡꯁꯦ ꯊꯕꯛ ꯑꯝꯇ ꯐꯪꯗ꯭ꯔꯕꯖꯥꯠꯅꯤꯗ ꯑꯆꯨꯝꯕꯅꯤ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯄꯔꯁꯣꯅꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯁꯤꯟꯅꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯂꯒꯦꯅ ꯂꯩꯕ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯦꯟꯖꯨ ꯑꯩ ꯑꯁꯥꯕ ꯈꯥꯡꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯕꯤ ꯂꯦꯝꯂꯩ ꯉꯥ ꯑꯃꯒꯨꯝ ꯊꯋꯥꯏꯗꯗꯤ ꯍꯤꯡꯖꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯑꯆꯧꯕ ꯏꯆꯦꯜ ꯑꯁꯤꯗ ꯑꯩ ꯌꯧꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯌꯣꯛꯅꯒꯗꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯂꯥꯟꯊꯦꯡꯅꯒꯗꯕ ꯂꯝꯕꯤ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯌꯦ ꯄꯨꯟꯁꯤꯗ ꯈꯟꯐꯝ ꯊꯣꯛꯇꯕꯗ ꯍꯦꯟꯅ ꯈꯟꯖꯟꯕ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯇꯧꯕ ꯉꯝꯅꯅꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯁꯔꯨꯛ ꯑꯃꯃꯝ ꯏꯁꯣꯔꯅ ꯍꯥꯞꯄꯤꯔꯝꯃꯤ ꯏꯪꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯋꯥꯍꯩ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯕꯨ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯕꯁꯨ ꯃꯗꯨꯕꯨ ꯇꯔꯥꯝꯅ ꯂꯧꯁꯤꯟꯕ ꯐꯤꯔꯦꯞꯇꯤ ꯑꯩ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯤ ꯃꯐꯝ ꯑꯁꯤ ꯂꯪꯐꯩꯅꯤ ꯑꯩ ꯅꯤꯡꯉꯣꯜꯅꯤ ꯌꯧꯕꯤꯔꯁꯤ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯅꯪꯒꯤ ꯐꯤꯔꯦꯞꯇꯨꯅ ꯍꯣꯡꯂꯛꯄ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯉꯥꯏꯈꯤꯅꯤ लाइक तो मिलूगा मणिपुर थोड़ा नहीं नुआरे से बुनु कोई बासी कोई दासो कोई कोई महन औसी एयरपोर्ट गाड़ी वायरगा कोई से ओको चखरे अदुगा कोई रुपी हाई नुना ngौ thari tau thari puthari अरे बखरना कोई से ने साब याने बकन होनरी नुआरे कोई से औसी दिल्ली दी UPSC ना माबु खलागा रेडियो दा ऑल इंडिया रेडियो इंफाल दा प्रोग्राम एग्जीक्यूटिव ऑफिसर होने लागतो रे कोई से ने रेडियो दा थबक तौदोरनिना आई हौजी रेडियो दा पुंग ये खरगे अदुग नुपी अखोई नुपी हयाई नुसु रेडियोदा इसे हेक्ट खेखा लगे मागी मिसी तेन गदो काफल लगे सेन वरो 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 रेडियो दि कनाना सेन थाबि दोबा मागी मिसी तेन नु कमदो मागी दि यारो आई दि अतने रेडियो दने पुंग जे हेक्ट ये खर दमनि पुंग ये बा कोइ दong तारिबो हिसाब से तुम कमदोगे ये संग तौबियो ना नत्रा कोई बात नहीं ले मां साथ में दा ना साइन वा तो कोई अरे साबो
ꯆꯥꯔꯕꯣ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯃꯅꯝ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯤꯡ ꯈꯤꯇꯪ ꯇꯥꯛꯇꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯅꯕ ꯍꯩꯃ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯥꯒꯠꯄꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯅꯪꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯌꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ 이따ꯏ마 ꯑꯅꯤꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯩꯗꯤ ꯅꯪꯅ ꯉꯥ ꯊꯣꯡꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯁꯅꯥ ꯈꯨꯠꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦꯕ꯭ꯔꯣ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯅꯪ ꯍꯔꯥꯎꯖꯔꯦꯅꯦ ꯀꯩꯅꯣ ꯍꯔꯥꯎꯗ ꯌꯥꯔꯤꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔ ꯊꯣꯔꯛꯇꯣꯔꯦ ꯁꯤꯗꯕꯨ ꯑꯩ ꯍꯔꯥꯎꯗ ꯌꯥꯔꯤꯕ꯭ꯔꯣ ꯑꯦ ꯏꯅꯝꯃꯅ ꯆꯥꯎꯅ ꯇꯣꯂꯣꯞ ꯆꯥꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ ꯈꯔ ꯂꯩꯔꯒꯅꯦ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤꯗꯧꯔꯤꯕ ꯑꯩꯈꯣꯏ ꯀꯅꯥꯕꯨ ꯁꯣꯟꯅꯤꯡꯉꯝꯃꯣꯏ ꯃꯁꯦ ꯅꯤꯡꯉꯣꯜꯂꯕꯤ ꯁꯥꯖꯠꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯈꯪꯉꯕ ꯑꯩꯈꯣꯏ ꯆꯦꯗꯤ ꯈꯪꯉꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯈꯟꯖꯔꯛꯄ ꯌꯥꯝ ꯅꯤꯡꯖꯔꯛꯄ ꯍꯣꯏꯁꯨ ꯌꯥꯝ ꯅꯤꯡꯉꯛꯏ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤꯅꯦ 이빠음도 농마다 짝짝이 상들에 이라이박나 어톡부 이몽어 통나버니나 닝원기 말해봐 해봐도 아시니 붕어 까이더라기 까이드시고 해마 그이노 나 사나번도 별로미나 아이고 넌디 까이드시야 반달 할래나네 이시아이나 비레이니 아도가네 이시햄드기 부바 루파라 아마도 아도가 로이싱크라이 그이노 코이때 야이디 블랙리스트 레나 농풍 아무데 니미따봉 만용래 아도 마디 까이드시야 호지티 시야이도 시안암 토크래 난 캉도 마사카디네 라이렘비가 많크래 그이노 코이때 미안미 타박 떨어봐 까리 컴퍼니대로 나도 수망도 먹고 우대도 했다 왜? 깨카바다네 이제 한번 가게들 로이네 오래 호기나 쌓기니 깨나 좀 할라까니 마사싱기네 마피마롱가 아난 바바 야나 이봐 아도가 nga자고 심터라 이봐 아코이 코노모보나 파래 그이노 능 하이세 능 하이닝이세 까리노바 인건데 생남 다이로 까리노바는 어도 나빠 너희 나빠도 하이리 이시 쉬어 강다분 오빠 시부까이너 아두나네 매트릭 파스 타고 감다드나네 뿡일 강의도 낭 내가 아주만지 할 거면 매트릭 파스 동 함도 바가지 나 코이 때면 타박 떨어야 하부다 까리 컴퍼니도 헐! 난 사방자는구나